Manipur thokliba irang asi BJP lengang loisinge khalagari numit humnida loisinba yabani adubu loisinba ngamdriba asina takpudi double engine gi BJP lengang asi fail oire haibani haina JDU gi spokesperson Dr. Nimai Chanluang na phongdokre wafam asing asi Manipur press cup ta pangthok papawgi mifam amada phongdokibani Dr. Nimai Chan na thamari hena thokliba irang asi haurakpadege hauna laksinba yabani kari maramgi loisinjibno haina hangki kuki nupi ani gi fi thongdaba video ama viral oirakpadadi CM masamak yauna condemn tawki capital punishment pigini haiki aduga maitei gi angang ani sibagi photo viral oirakpa asidadi kari gi wahai machet ama fawa phongdoktribano laikidaba linthoi ngambi amadi hamanjit ki imung manungda ngarang political party taragi luchingba singna unaruba chatluba matamda lehori bepibam adu yengbada yama nungaite double engine ni haidi belenga asina viral oirakpa kuki nupi ani adudadi paisa pi batan natana jenari ba mioi singdo faraga jela thamki linthoi ngambi amadi hamanjit ke asiba hakchang sing hauzik fawba phangdribasi kanana thigadabano haiba wahang kaya su hangki New media viral orakpa ulai ki taktop ki bang kiba mafum khamdraba anga ani linthoi ngambi amadi emse ani ki ingida bu farga ingida number photo amaga hatkra matungi asi bomasagi photo yoga thado pa viral orakpa ni matangda यामना तमथीना हाथ पछम ममी हाथ अदुसु करिगुंबम र मराले नतबा तुमना मैती नागी हाथ दिबा यामना टॉर्चर तोरना हाथ किबा तुमनी हाथ से कोई पॉलिटिकल पार्टी तरार यामना अकन मगोंदा निंदा तवी कंडेम तवी